Echanupi kidnap Touraga, Chenbani Haihankhiba MD Ajmal, Mapunsi Chuppa jail da lehello Apokpi. Khavai soidagi MD Ajmal allies amusnana, Echanupi bu kidnap Touraga, Chenbani Haihankhiba, Ajmal Mapunsi Chuppa jail da Leihanbiyu haina. Mangkhre haina koithi thinaruraba pangaidagi mawadu Apokpi laisram naubina, ngasi paumisingda phongdokhre. Manipur Press Club ta pangthokpa paugi mifam amada naubina hai Echanupi ase Tang marigi numidang pung mapan ga minute kuntra rom tabada Ajmal na mawasi khudang paiduna singlaga kidnap tawkhibane. Echanupi asi mapuroiba masa laidabane. Phakiba numitagi chayol ama koithi thirabasu phangba kauba leikhidre. Echanupi phakiba numit asigi nongalaga Echanupi na isega mapuroibaga ai lawru law hairake. Nangna lairiba kadaidano hangbada aina lairiba mafam ai khangdre hairingai tanjada makhoina Echanupi gi phone lawraga switch off tawsinkhre matung numit taret ni thiraklaba matung thiba khangdabadagi police ta salaga makhoigi yumgi mi phabiyu hai. Police na makhoina selaga yumgi mi pharaga oiroi hairakpaga loinana Ajmal gi mache ama Delhi da lei. Mahak thoraklaga chayol amagi manungda puthokke hairakhe. Ajmal gi mache ase lakpadagi police na kauraga Echanupi su purakhe. Loinana Echanupi se aikhoi pukhrage haibada Police na izat dabi se nakhoi noi na piba tare hairakhe masi yaning de thogdok asina maram oiduna Echanupi ase haujik mapuroi bagasu kaina re masa su kaina re aduna Ajmal mari leina basingna chairak pihaninge loinana Echanupi da namduna se pathokhalaga video si namlaga social media da thadorokhibane makhoi hanana Facebook ta friend oina laiminabane unabadi amuk phau unadre lai harau bagi numit sida lila yengba thorakpada Ajmal na Echanupi bu namduna phabikibane. Amaromda mawama phamlalaga Chenbani haina social media da se pathokhankibani haina MD Ajmal saha apokpa laikhidraba MD Abdul Qadir saha ngarang JM FC Imphal East na judicial custody remand pibadagi accused jail da thajinkre mau mangkhre haibagi pau social media dagi khangnarakpadagi Imphal East ki porompat women police station da complaint ama langkhalakpagi matungin women police team thagatuna lakhibane. Complain adu da hairibade tha sigi marigi numidang pung mapan ga minute kuntra rom tabada Ajmal na mawasi khudang paiduna singlaga angangba masugi karamada haptuna pukhibane. Mawaduna mayumda phone tawnaba honabada Ajmal na phone mullaga thugai khe masigi matung Ajmal na mawadu phamlan khibane. Ajmal gi khongloi sing na mawadu bu mafam amada kanasu khanghandana thamlaga tha sigi nipan ge ayuk pung mapan ga minute kuntra rom tabada Naga Mapal area da nupi ama yauna miyoi ahumna ayiba cherol ama piduna ai isana yana Chenbani hayu haiduna social media da se pathokhankhi haire. Masigi matungda police na Ajmal tha asige Touraga manga da farga wahong pahong sathakibaga loinana duty magistrate Imphal East na numit marine police custody remand pikhe. Police na Ajmal judicial custody remand prayer gidamak ngarang JMFC Imphal East da puthorokhe. Police na pirakpa remand adu Ajmal ge Council na objection file langkhatpada natana MD Ajmal saha bail da thadoknaba prayer nirakhe. Nakal animaki submission sing JMFC Imphal East na taraba matung MD Ajmal saha ge council na nirakhiba remand objection amade bail application adu JMFC Imphal East na Ajmal judicial custody remand pire haina laukthorokpadagi MD Ajmal saha ngarang jail yaukhibani haire. PM Modi saruk yaduna numit tarani chupna Sangai Festival pangthoknaba Chief Minister na share lawduna wa khanakhre. COVID-19 laichan na maram oiduna chahi ani pangthokludraba Sangai Festival hadak chahi gi oina Prime Minister Narendra Modi na saruk yaduna November 18 dagi numit tarani chupna mapungpha na pangthoknabagi damakta ngasi CM gi Cabinet Hall da Chief Minister N Bide na share lawduna atay minister sing amade department ki makok thongba official sing ga mifam pangthokre. Pau si asina phangba paugi matungina de ngasigi mifam aduda Sangai Festival asi Imphal East ki hata kangjaibung kaibal lamjaw amade maunu singba mafam singda pangthoknaba khanakhe. Festival gi ahoba numit amade loishinba numita Prime Minister Narendra Modi saruk yahanana basu khanakhe. Maruiba festival pangthokpam oigadori bahata kangjaibung haujiktagi hauna ningthina sit sengbagi thabak mari leinaba department singna pangthokna basu warep lauke. Pawasina hai Sangai Festival ga loinana Manipur da leriba tongan ba ethnic community masak takpa youth sing tharaga hata kangjaibung da thamduna miyam lahelamba adu handaki oina de kaibul lamjaw da permanent oina saduna thamgani haire. Pawasina hai BJP gi ani suba laingak asina numit chamani gi manungda
पांगथोकपा थबक थौरमसिंगे मनुंग चन्ना हाइंगांगसिंगे इबुदौ मार्जिंगे मसाई कोलदा सगोल कांगजई मसानगे सक्तम मयेक सेंगना उटपा स्टेचू अमा लुपा करोड़ चामा हेना चंगना सागलिबा सिसु मनुंग चलहंदुना संगाई फेस्टिवल नंगनबा लोइसिलहनगने मसीदा नतना संगाई फेस्टिवल ममांगदा इम्फाल शहरगे मरुओइबा लंबीगी सरुकसिंगदा लैरिबा बिल्डिंग सिंग असी तरु तनाना थमनबा चप मानबा मचु अमा संगबा बिल्डिंग सिंग उहेनबगे थबक पाइखतपा याब्रा हाइबदुसु ngasiगी मिफम अदुदा खनकी हाइरे वार ऑन ड्रग्स के खोंजंग सौगतलदुना टेंगनोकपल डिस्ट्रिक्ट तसु पोपी थाहंदनबा वारेप नखरे मणिपुर की मयाई थंगबा ड्रग्स सिंग मरु फंगना मुथनबा मणिपुर लेंगांगना संगसिलगलिबा वार ऑन ड्रग 2.0 खोंजंगबु मपुंग फाना सौगतलदुना टेंगनोकपल डिस्ट्रिक्ट की तोंगान तोंगानबा मफमसिंगदा पोपी पांबी थादनबा मदे थाहंदनबा टेंगनोकपल डिस्ट्रिक्ट के कुकी चिप्स एसोसिएशन केसीएना ngasi miyam gi mifam ama pangthokuna warep na khrei nambol sabal leikai amadi nawremda yum kuntra hena ising thumjin ki ba mafam sing minister basanta na koine satuna yengsin khrei numit nini humni gi mamangda gi leptana surakpa nong na maram oiraga bisnupur district ke nambol kendra gi manung chana laiba khul kaya ising ichau gi awaba mayok na re tidim lambi phawduna chaliba nambol sabal leikai da yum kun hena isauna thumjin ki badage ising thumdaba atai imung kaya da sangjafam lawduna laikhre ising isauna lambi gi mafam kaya thumjin khibana maram oiraga sathok chasin da khudong sadaba kaya miyam na mayok na re nambol kendra gi manung da laiba mahiloisang kaya ising na thumjin duna laikhibadagi mahiloising lairik tamba phangdre nambol turen gi ising imai wangkhalakpadagi turel torban da taba miyoising mipai ba pokna re nambol nawrem da yum taret ising na thumjin khre isok ta seliba lairam turel gi ising imai wangkhalakpa amade sana patage phum kaya chenthrakpana maram oiraga turel asigi mathakta khulyaida saba thongsu chenthakre isauna nambol kendra gi manung sanna mana masing thaba ingkhol kaya ising thumjin duna mang takhankhre masida natana ngayok farm kaya pathoktuna farm da yok panga kaya chenthokkhre chana thaknabagi damak sisinaramba laikai gi pukri kaya su isauna thumjin khibadage miyamna thaknaba ising phangdabagi awaba mayok nare ओइरिबा फिबम असिदा मखाताना नोंग सुरकपा ताराबदे नंबोल केंद्र गे मनुंगदा लैबा युम कया मना मसिंग थाबा इंखोल कया ngayok farm kaya मखाताना इसिंग थुमजिनदुना का हेना मांग ताकपा याबगी फिबमदा लैरगनी हाइरे अमरोमदा नंबोल केंद्र गे इसाउना सोखलबा मफमसिंग हाइबदे सनापाट साबल मोंगजिंग नंबोल अवांग कोंखाम नाउरेम माइबम इसोकना सिंगबा मफमसिंगदा केंद्र सिगी एमएलए ओइबदा नतना एजुकेशन मिनिस्टर थौनाउजम बसंत कुमारना ngasi koina satuna yangsin khongchat aduda minister na ising isauna maram odaga ising thumbadagi atopa yumda sangjafam lawduna laidiba imung sing ngayok fama ma de lawpham sing ising thumjin badagi awaba mayok nariba lawmi singa hakthengna unakhe minister basantana phongdokhibada manipur gi chief minister n birena lusingba bjp gi lainga kasi laibak miyam gi ihul ningthina khangba hiram khudingda miyam gi yaifana ba thorang kaya hawdogliba laingak ne maram asina matungda nong khara hek chubaga इसाउ थोक्तुना मियाम वानरिबा से अमुगना थोक्तनबा हौजिक लाइफम साफम खंग्रिबा मियोइसिंगदा खुदकी अवाबा कोकनबा मफम साबसिंगदा रिलीफ कैम्प हांगनबा अमदे खुदकी ओइबा मतेंग पिनबा होनगनी हाइनसु फोंगदोखे मॉर्निंग वॉकिंग चटखिबा स्कूल ओजा अमा नुमित मंगानी गी मतुंगदा असि भागचांग ओइना कोंगबा तुरेलदगी फंगले इम्फाल ईस्ट की थोंजो केंद्र गी मनुंगसना खोंगमन मंगजिनदा लैबा स्कूल ओजा ओइबा मियोय अमा हौखिबा मे तरागा मंगागी अयुक्ता वॉकिंग चटखिबदगे थीबा खंगदना लैरखिबा दो ngasi nungtil pung 3 mangarom taba matamda irilbung police station gi manung channa kongba turel marilgi basikhong lawmanbi mapada phangle haire syama saki high school da mahiroi amakhak school karakpadagi oza singna suti thadoklamle syama saki high school da mahiroi amakhak school karakpadagi oza singna suti thadoklamle haina msf ki zero lamana haire zero lasin hai manipuri student federation msf na सही कयागी ममांगदगी एकेडमिक कैंपेन ओइना चंगसिंदुना लागलिबा इखोइगी लारिक निंगथिना तमसी हाइरिबा कैंपेन असिगी मनुंगसना एमएसएफ की जनरल सेक्रेटरी हिजम रोशनना लुसिंगबा टिममना ngasi कोइना सतुना यंगसिनख्रे हाइना लुप असिना थादोरकपा चेरोल अमना फोंदोरकले चेरोल असिना हाइ मोइरांगखोम जूनियर हाई स्कूल दा यंगसिलुबा मतमदा नोंग ताबना मरम ओइरगा ओजासिंग लाक्लबसु महिरोइसिंग कारक्तबा अमदी लैरमदबा थेंगनरखे नाकल अमरोमदा ngasi yangsinba satpagi saruk ama oina syama saki high school hairiba laingaki mahiloisang ase mawong maril tadana lairamba thengnarakhe school asigi oza sing sign tausilamlaga satkhiduna pumhang hangna oza amata lairamdaba thengnarakhe mahiroi amade khunai gi damak lairiba
Mahiroi Loop MSF na Leingak to wahang hangli madudi Ozasing su suti yamna pamlagadi Leingak na chahi chupagi suti thadok piro Leingak ki suti thabagi matam walingaida Oza ama phauba Leiramdriba si hairiba mahiloi sing ase Mapu pandabaga pangkak oire haibada haiman bathok loi School asida primary Oza taruk lay High school da Oza masing tarana punna Oza taraga taruk laybani adubu high school gi Oza ani su laklam khidei COVID-19 na maram oiduna haukiba chahi anirom lairik tamba phangdringai cherak asida Oza ama oibagi tawpham thokpa thabak toroktrabadi Oza oiba tokpiro loinana ising ichaugi namada Oza singna school chatpa talabadi Oza sing yumda chahi chupa suti lawduna laibiro ngasi yangsin bachaluba matamda class 7 tamliba mahiroi ama khaktamag thengnarakhi hairiba mahiroi asisu mathanta school karakpana suti thadokhrei matang asida mahiroi lupasina laingak ta hangninglibadi hairiba mahiroi adudi mahiroi ama oidrabara karigidamak Oza singna tunggi yumbi oigadoriba mahiroi amabu takpi tambibagi mahut suti thadokliबनो maram asina thuba matamda mari leinaba department singna amadi laingakna mijeng changbi yu haina cherol asina makha tana phongdorokle aroibada tabiriba pumnamakpu thagatjari